ꯈꯨꯡꯒꯪ ꯑꯃꯗ ꯃꯃꯥ ꯃꯆꯥ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯑꯁꯤ ꯏꯪꯈꯣꯜꯗ ꯊꯣꯛꯄ ꯄꯣꯠꯆꯩ ꯑꯗꯨ ꯌꯣꯜꯂꯒ ꯆꯥꯗꯨꯅ ꯍꯤꯡꯕ ꯌꯥꯝꯅ ꯏꯆꯝ ꯆꯝꯅ ꯍꯤꯡꯖꯕ ꯈꯨꯡꯒꯪꯒꯤ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯃꯥ ꯑꯗꯨ ꯏꯪꯈꯣꯜꯗꯒꯤ ꯄꯣꯠꯆꯩ ꯍꯦꯛꯂꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ "ꯑꯣ ꯄꯨꯛꯆꯥꯎ, ꯇꯥꯔꯤꯕ꯭ꯔꯅꯦ ꯅꯪꯕꯨ? ꯀꯔꯤꯅꯣ ꯅꯪꯕꯨ ꯅꯣꯡꯉꯥꯜꯂ ꯐꯥꯎꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯀꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯤꯁꯤꯕꯨ? ꯅꯃꯥ ꯍꯅꯨꯕꯤ ꯑꯩꯇꯁꯨ ꯏꯪꯈꯣꯜꯗꯒꯤ ꯀꯣꯕꯤ ꯃꯌꯥꯝ ꯑꯃ ꯍꯦꯛꯇꯨꯅ ꯊꯝꯂꯝꯂꯦ, ꯑꯗꯨꯒ ꯅꯪꯅ ꯍꯧꯖꯤक ꯐꯥꯎꯕ ꯍꯧꯒꯠꯇꯅ ꯂꯩꯔꯤꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯅꯪꯕꯨ? ꯍꯧꯒꯠꯂꯨꯅꯦ! ꯕꯖꯥꯔꯗꯅꯦ ꯉꯜꯂꯤꯉꯩꯗ ꯄꯣꯠꯆꯩꯁꯤꯡꯁꯦ ꯄꯨꯈꯠꯇꯨꯅ ꯐꯩꯒꯥꯗ ꯈꯔ ꯄꯤꯔꯨꯆꯣꯅꯦ ꯅꯪꯕꯨ꯫ ꯇꯥꯔꯤꯕ꯭ꯔꯣ? ꯍꯧꯒꯠꯂꯣꯅꯦꯍꯦ ꯄꯨꯛꯆꯥꯎ!" ꯍꯩꯃꯥ, ꯀꯌꯥꯇ ꯃꯃꯥꯏ ꯊꯥꯔꯤꯕ ꯑꯉꯥꯡꯅꯣ ꯌꯦꯡꯉꯨꯅꯦ! ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯀꯧꯔꯤꯕꯁꯦ ꯁꯨꯡꯊꯣꯛ ꯍꯦꯛ ꯊꯣꯔꯛꯇꯉꯩ ꯃꯥꯅ ꯐꯃꯨꯡꯁꯤꯒ ꯇꯨꯝꯗꯨꯅ ꯂꯩꯔꯗꯅ꯫ "ꯍꯦ ꯄꯨꯛꯆꯥꯎ! ꯅꯪꯕꯨ ꯃꯤ ꯑꯣꯏꯔꯔꯣꯏꯅꯦ ꯅꯪꯕꯨ! ꯅꯃꯥ ꯍꯅꯨꯕꯤ ꯑꯩꯅ ꯁꯨꯔꯒꯅꯦ ꯅꯪ ꯄꯦꯜꯂꯣꯀꯣ, ꯄꯦꯜꯂꯣ ꯍꯥꯏꯔꯤꯁꯤꯅꯤ ꯅꯪ꯫ ꯇꯥꯔꯤꯕ꯭ꯔꯥ ꯅꯪꯕꯨ? ꯍꯧꯒꯠꯂꯣꯅꯦꯍꯦ ꯒꯙꯥ ꯅꯪꯕꯨ!" ꯃꯁꯤꯗꯤꯅꯦ ꯀꯅꯥꯏꯒ ꯈꯣꯏꯗꯧ ꯂꯪꯈꯠꯇꯅ ꯑꯏꯪꯕ ꯏꯁꯤꯡ ꯕꯥꯜꯇꯤꯟ ꯑꯃ ꯄꯨꯊꯣꯔꯒ ꯖꯣꯔ ꯃꯃꯥꯏꯁꯤꯒ ꯍꯩꯖꯤꯟꯕ ꯃꯁꯤꯗꯤ ꯑꯗꯨꯗꯒ ꯍꯦꯛ ꯄꯦꯟꯒꯅꯤ ꯃꯁꯤ꯫ "ꯍꯩ ꯄꯨꯛꯆꯥꯎ, ꯍꯧꯒꯠꯂꯨ ꯅꯪ! ꯃꯤ ꯎꯁꯤꯠꯇꯤꯕ꯭ꯔꯥ ꯅꯪꯁꯦ? ꯉꯁꯥꯏꯗꯒꯤ ꯀꯌꯥꯔꯛ ꯁꯨꯔꯦ ꯑꯩꯅ ꯅꯪ ꯍꯧꯗꯣꯛꯂꯤꯕꯁꯦ? ꯅꯃꯥꯏꯗꯨꯕꯨ ꯏꯀꯥꯏꯗ꯭ꯔꯅꯦꯍꯦ? ꯂꯩꯀꯥꯏꯁꯤꯅ ꯇꯥꯈ꯭ꯔꯒ ꯅꯪꯕꯨ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯟꯈꯤꯗꯣꯔꯤꯒꯦ ꯅꯪꯕꯨ? ꯍꯧꯒꯠꯂꯨꯅꯦ ꯅꯪꯕꯨ! ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯅꯦ ꯅꯪꯕꯨ." ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤꯅ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯀꯣꯏꯀꯧ ꯍꯦꯛ ꯀꯧꯔꯗꯅ꯫ ꯀꯔꯤꯅꯣ? ꯀꯅꯥꯝꯁꯨ ꯌꯦꯠꯄꯤꯅꯕ ꯂꯩꯕꯣꯇꯦ, ꯏꯃꯥꯁꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯨ ꯀꯩꯅꯣ, ꯑꯗꯨꯒ ꯑꯩꯁꯨ ꯇꯨꯝꯍꯜꯂꯣꯕ? ꯀꯔꯤꯅꯣ ꯈꯪꯗꯦꯍꯦ! ꯅꯪꯅꯅꯦ ꯀꯧꯕꯒꯤ ꯃꯈꯣꯟꯁꯦ ꯇꯥꯃꯟꯗꯅ ꯃꯪꯗ ꯐꯥꯎꯕꯅꯦ ꯍꯤꯡꯆꯥꯕꯤ ꯑꯃ ꯂꯥꯛꯑꯒ ꯑꯩꯉꯣꯟꯗ ꯍꯧꯗꯣꯛꯑꯝꯃꯤ꯫ ꯑꯗꯣ ꯅꯪꯒꯤ ꯃꯈꯣꯟ ꯑꯣꯏꯕꯣꯔꯦ? "ꯑꯣ, ꯑꯩꯒꯤ ꯃꯈꯣꯟꯁꯦ ꯅꯪꯒꯤ ꯅꯃꯪꯗ ꯍꯤꯡꯆꯥꯕꯤꯒꯤ ꯃꯈꯣꯟ ꯑꯣꯏꯅ ꯇꯥꯔꯕꯣꯔꯦ ꯏꯆꯥꯁꯤꯗꯤ? ꯑꯗꯣ ꯅꯪꯉꯣꯟꯗ ꯍꯧꯗꯣꯛꯄꯗ ꯅꯪꯅ ꯑꯁꯨꯛ ꯁꯥꯎꯔꯤꯕꯁꯤꯅ ꯀꯔꯤꯒꯤ? ꯑꯩꯇꯁꯨ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯏꯪꯈꯣꯜꯗꯒꯤ ꯀꯣꯕꯤ ꯃꯌꯥꯝ ꯑꯃ ꯍꯦꯛꯇꯨꯅ ꯊꯝꯂꯝꯂꯦ, ꯑꯗꯣ ꯈꯔ ꯂꯧꯈꯠꯂꯣ ꯂꯥꯎꯑꯣꯅ ꯀꯧꯒꯦꯅ ꯂꯥꯛꯂꯤꯕꯅꯤ ꯑꯩ꯫ ꯁꯤꯗꯤꯅꯦ ꯏꯃꯥꯁꯨ ꯕꯖꯥꯔ ꯆꯠꯇꯨꯅ ꯀꯣꯕꯤꯁꯤꯡꯁꯦ ꯌꯣꯟꯕ ꯉꯝꯃꯔꯣꯏ, ꯏꯁꯥꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ, ꯑꯩ ꯀꯣꯕꯤꯁꯨ ꯃꯌꯥꯝ ꯑꯃ ꯍꯦꯛꯆꯜꯂꯨꯔꯦ, ꯑꯗꯨꯅ ꯅꯪ ꯕꯖꯥꯔꯗ ꯆꯠꯇꯨꯅ ꯐꯩꯒꯥ ꯑꯃꯒ ꯎꯅꯔꯒ ꯐꯩꯒꯥꯗꯨꯒ ꯄꯣꯠꯆꯩꯁꯤꯡꯁꯦ ꯄꯤꯔꯝꯃꯨ, ꯈꯪꯉꯕ꯭ꯔꯣ? ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯅꯪ ꯍꯧꯗꯣꯛꯄ ꯂꯥꯛꯏꯕꯁꯦ꯫ ꯈꯔ ꯉꯜꯂꯤꯉꯩꯗ ꯆꯠꯂꯨ, ꯅꯠꯇ꯭ꯔꯕꯗꯤ ꯐꯩꯒꯥꯗꯣ ꯐꯪꯅꯍꯧꯔꯔꯣꯏ꯫ ꯍꯧꯒꯠꯂꯨꯅꯦ ꯅꯪꯕꯨ! ꯑꯗꯣ ꯀꯣꯕꯤꯗꯣ ꯉꯁꯤ ꯌꯣꯟꯗ꯭ꯔꯒ ꯀꯩꯗꯧꯔꯒꯦꯕ? ꯅꯪꯁꯨ ꯅꯁꯥ ꯉꯝꯗꯦ ꯑꯌꯦ, ꯉꯁꯤꯗꯤ ꯄꯣꯊꯥꯔꯣꯗꯅ꯫ ꯀꯣꯕꯤꯒꯤ ꯀꯣꯕꯤ ꯊꯣꯛꯄ ꯃꯔꯥꯏ ꯂꯩꯖꯅꯤ, ꯀꯩꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤꯗꯤ꯫ "ꯍꯩ, ꯀꯣꯕꯤꯗꯣ ꯅꯝꯊꯅ ꯊꯝꯂꯕꯗꯤꯅꯦ ꯀꯣꯕꯤꯒꯤ ꯃꯁꯛꯇꯣ ꯊꯤꯈ꯭ꯔꯅꯤ, ꯈꯪꯉꯕ꯭ꯔꯣ? ꯀꯣꯕꯤꯒꯤ ꯃꯁꯛꯇꯣ ꯊꯤꯔꯕꯗꯤ ꯀꯅꯥꯅ ꯄꯣꯠꯆꯩꯁꯤꯡꯗꯣ ꯂꯧꯕꯤꯒꯅꯤ? ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯀꯣꯕꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯑꯔꯦꯝꯕꯗ ꯃꯥꯡꯉꯣꯏꯗ꯭ꯔꯣ? ꯅꯪꯅ ꯈꯔ ꯇꯟꯕꯒꯤꯗꯃꯛꯇꯅꯦ ꯀꯣꯕꯤ ꯃꯌꯥꯝꯁꯦ ꯃꯥꯡꯕ ꯌꯥꯔꯣꯏ꯫ ꯆꯠꯂꯨ, ꯍꯧꯖꯤꯛꯃꯛ ꯆꯠꯇꯨꯅ ꯐꯩꯒꯥꯗ ꯀꯣꯕꯤꯁꯤꯡꯁꯦ ꯄꯤꯔꯨꯆꯣ ꯆꯠꯂꯨ꯫ ꯅꯪꯅ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯆꯥꯛ ꯂꯥꯝꯃꯤ ꯍꯥꯏꯔꯅꯤ꯫ ꯅꯪꯅ ꯆꯥꯔꯤꯕ ꯆꯥꯛꯇꯣ ꯁꯤꯒꯒꯤ ꯄꯣꯠꯆꯩ ꯃꯌꯥꯝꯁꯦ ꯌꯣꯜꯂꯒꯅꯤ ꯅꯪꯅ ꯅꯕꯨꯛꯇꯣ ꯊꯟꯒꯗꯧꯔꯤꯕꯗꯣ, ꯈꯪꯉꯕ꯭ꯔꯥ? ꯍꯣꯔꯦꯟꯗꯤ ꯅꯕꯨꯛꯇꯣ ꯊꯟꯗ꯭ꯔꯤ ꯐꯥꯎꯕ ꯆꯥꯛꯇꯣ ꯍꯥꯞꯄꯨ ꯍꯥꯏꯒꯅꯤ꯫ ꯆꯠꯂꯨ, ꯑꯩꯅ ꯍꯧꯖꯤꯛꯃꯛ ꯍꯥꯏꯔꯤꯁꯤꯅꯤ, ꯐꯩꯒꯥꯗꯅꯦ ꯀꯣꯕꯤꯁꯤꯡꯁꯦ ꯄꯤꯔꯨꯆꯣ ꯆꯠꯂꯨ." "ꯍꯣꯏ ꯏꯃꯥ, ꯈꯤꯠꯇꯅꯦ ꯆꯠꯆꯔꯨꯔꯒꯦ ꯑꯩ꯫ ꯐꯔꯦ, ꯍꯧꯒꯠꯂꯒꯦ ꯑꯩ." ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯆꯥꯅꯤꯄꯥ ꯄꯨꯛꯆꯥꯎ ꯑꯗꯨ ꯃꯃꯥꯅ ꯀꯣꯕꯤ ꯃꯌꯥꯝ ꯑꯃ ꯏꯪꯈꯣꯜꯗ ꯍꯦꯛꯇꯨꯅ ꯊꯝꯂꯤꯕ ꯑꯗꯨ ꯕꯖꯥꯔꯗ ꯄꯨꯗꯨꯅ ꯐꯩꯒꯥꯗ ꯁꯤꯟꯅꯔꯨꯅꯕ ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯗꯨꯅ ꯃꯥꯒꯤ ꯃꯆꯥꯅꯤꯄꯥ ꯑꯗꯨꯗ ꯊꯧꯗꯥꯔꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯆꯥꯅꯨꯄꯥ ꯄꯨꯛꯆꯥꯎ ꯑꯗꯨ ꯕꯖꯥꯔꯗꯒꯤ ꯍꯜꯂꯛꯇꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ "ꯏꯃꯥꯒꯤ ꯄꯨꯛꯆꯥꯎ, ꯀꯔꯤꯅꯣ ꯏꯆꯥꯗꯤ ꯑꯣꯟꯊꯣꯛ ꯌꯥꯡꯅ ꯍꯜꯂꯛꯈꯔꯦꯗ? ꯅꯪꯕꯨ ꯄꯣꯠꯆꯩꯁꯤꯡꯗꯨꯕꯨ ꯐꯩꯒꯥꯗ ꯄꯤꯔꯝꯂꯕ ꯅꯠꯇ꯭ꯔꯅꯦ ꯅꯪꯕꯨ?" "ꯍꯣꯏ ꯄꯤꯔꯝꯂꯦ ꯏꯃꯥ, ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯕ ꯊꯕꯛꯄꯨ ꯁꯣꯏꯕ ꯌꯥꯕ꯭ꯔꯥꯅꯦ?" "ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯑꯗꯣ ꯄꯣꯠꯆꯩꯒꯤ ꯃꯃꯜꯗꯤ ꯀꯗꯥꯏ? ꯄꯩꯁꯥꯗꯤ ꯄꯨꯔꯛꯇ꯭ꯔꯕ꯭ꯔꯦꯅꯦ ꯅꯪꯕꯨ?" "ꯀꯩꯅꯣ ꯏꯃꯥꯒꯤ ꯋꯥꯁꯤꯕꯨ? ꯏꯃꯥꯅꯗꯤ ꯀꯣꯕꯤꯗꯣ ꯄꯨꯔꯒ ꯐꯩꯒꯥꯗꯨꯒ ꯄꯤꯔꯝꯃꯨ ꯍꯥꯏꯗꯅ ꯑꯩꯗꯤ ꯐꯩꯒꯥ ꯑꯃ ꯐꯥꯔꯒ ꯀꯣꯛ ꯄꯤꯔꯝꯃꯦꯅ, ꯄꯩꯁꯥꯗꯤ ꯄꯨꯔꯛꯇꯦꯅ, ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯁꯤꯕꯨ?" "ꯂꯣꯏꯔꯦꯍꯦ! ꯍꯦ ꯑꯄꯪ, ꯀꯔꯤꯅꯣ ꯅꯪꯕꯨ? ꯄꯣꯠꯆꯩꯗꯣ ꯄꯨꯔꯒ ꯄꯣꯠꯆꯩꯒꯤ ꯃꯃꯜ ꯄꯨꯔꯛꯇꯅ ꯂꯥꯛꯏꯕ ꯅꯪꯕꯨ ꯀꯔꯤꯅꯣꯅꯦꯍꯦ? ꯑꯗꯨꯒ ꯀꯔꯝꯕ ꯐꯩꯒꯥꯗ ꯄꯤꯔꯝꯃꯤꯕ? ꯑꯗꯨꯛ ꯌꯥꯝꯈ꯭ꯔꯕ ꯀꯣꯕꯤ ꯃꯌꯥꯝꯗꯨꯕꯨ ꯃꯁꯛꯁꯨ ꯃꯁꯥꯁꯨ ꯈꯪꯗꯕ ꯐꯩꯒꯥꯗꯨꯒ ꯁꯤꯟꯅꯔꯝꯃꯒ ꯅꯪꯅ ꯄꯩꯁꯥꯁꯨ ꯄꯨꯗꯅ ꯂꯥꯛꯏꯁꯤꯕꯨ ꯅꯪꯕꯨ ꯀꯔꯤꯅꯤ ꯍꯥꯏꯁꯤꯒꯦ ꯅꯪꯕꯨ? ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ? ꯑꯁꯨꯛ ꯋꯥꯅ ꯑꯩꯅ ꯍꯣꯠꯅꯔꯒ ꯅꯪꯅ ꯐꯩꯒꯥꯁꯨ ꯃꯁꯛ ꯈꯪꯗꯕ ꯑꯃꯗ ꯄꯤꯁꯜꯂꯝꯕ, ꯅꯪꯕꯨ
ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦꯗꯀꯣ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯗꯣꯔꯤꯁꯤꯕꯣ ꯗꯣ ꯏꯃꯥꯅ ꯉꯁꯥꯏꯅ ꯀꯣꯕꯤꯗꯣ ꯄꯤꯕ ꯆꯠꯄꯗꯨꯒ ꯐꯩꯒꯥꯗꯨꯒ ꯁꯤꯟꯅꯔꯝꯃꯨ ꯑꯗꯨꯒ ꯄꯩꯁꯥꯗꯣ ꯄꯨꯗꯨꯅ ꯂꯥꯛꯎ ꯍꯥꯏꯔꯕꯗꯤ ꯑꯩ ꯄꯣꯠꯆꯩꯁꯨ ꯁꯤꯟꯅꯔꯝꯒꯅꯤ ꯑꯗꯨꯒ ꯄꯩꯁꯥꯁꯨ ꯄꯨꯗꯨꯅ ꯂꯥꯛꯏꯗꯅ ꯃꯌꯦꯛꯇꯣ ꯁꯦꯡꯅ ꯍꯥꯏꯕꯗꯤ ꯀꯔꯤ ꯀꯥꯏꯒꯦꯕ ꯉꯥꯡꯕꯗꯗꯤ ꯃꯌꯦꯛꯇꯣ ꯁꯦꯡꯅ ꯉꯥꯡꯉꯤ ꯑꯗꯨꯒ ꯄꯣꯠꯆꯩꯗꯣ ꯄꯤꯔꯝꯗꯥꯏꯗꯗꯤ ꯃꯌꯦꯛꯇꯣ ꯁꯦꯡꯅ ꯍꯥꯏꯕꯗꯤ ꯀꯔꯤ ꯀꯥꯏꯒꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯂꯥꯟꯕꯔ ꯅꯠꯇ꯭ꯔꯒ ꯏꯃꯥꯒꯤ ꯑꯂꯥꯟꯕꯔ ꯍꯥꯟꯅ ꯍꯥꯏꯌꯨꯅꯦ ꯑꯩꯗꯤ ꯏꯃꯥꯅ ꯍꯥꯏꯕ ꯊꯕꯛꯇꯣ ꯑꯗꯨꯇꯅꯤ ꯇꯧꯔꯤꯗꯣ ꯐꯩꯒꯥ ꯑꯃꯗ ꯁꯤꯟꯅꯔꯝꯃꯨ ꯍꯥꯏꯗꯅ ꯑꯩꯗꯤ ꯆꯠꯂꯒ ꯐꯩꯒꯥ ꯑꯃꯗ ꯀꯣꯛ ꯁꯤꯟꯅꯔꯝꯃꯦꯗꯅ ꯑꯗꯨꯅꯤꯗꯅ ꯑꯩꯗꯤ ꯏꯃꯥꯅ ꯍꯥꯏꯕꯗꯨꯅꯤ ꯇꯧꯔꯤꯗꯣ ꯑꯄꯪ ꯅꯪꯕꯨꯅꯦ ꯃꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩ ꯂꯣꯏꯅ ꯅꯪꯉꯣꯟꯗ ꯍꯥꯏꯕꯒꯤ ꯃꯊꯧ ꯇꯥꯕ꯭ꯔꯣ ꯄꯣꯠ ꯆꯩꯗꯣ ꯁꯤꯟꯅꯔꯝꯂꯕꯗꯤ ꯄꯩꯁꯥ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯅꯪꯕꯨ ꯀꯔꯤꯅꯣꯅꯦ ꯅꯪꯕꯨ ꯇꯧꯗꯣꯏꯁꯤꯕꯨ ꯑꯩ ꯍꯌꯦꯡ ꯁꯤꯈ꯭ꯔꯒ ꯅꯪꯕꯨ ꯃꯇꯧ ꯀꯔꯝꯅ ꯍꯤꯡꯍꯧꯗꯣꯔꯤꯕꯅꯣꯅꯦ ꯀꯔꯝꯕ ꯅꯨꯄꯤ ꯂꯥꯛꯇꯅ ꯅꯪꯉꯣꯟꯗꯕꯨ ꯂꯩꯗꯣꯔꯤꯕꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ ꯍꯦ ꯄ꯭ꯔꯚꯨ ꯀꯔꯤ ꯄꯥꯞ ꯇꯧꯅ ꯑꯩꯅ ꯅꯪꯕꯨ ꯏꯆꯥ ꯑꯣꯏꯅ ꯐꯪꯂꯨꯕꯅꯣ ꯈꯪꯗꯦꯅꯦ ꯇꯧꯔꯤꯕꯁꯦ ꯑꯗꯨꯕꯨ ꯅꯪꯕꯨ ꯐꯩꯒꯥꯗꯨꯒꯤ ꯃꯁꯛꯇꯨꯕꯨ ꯅꯤꯡꯁꯤꯡꯕ ꯉꯝꯕ꯭ꯔꯅꯦ ꯃꯁꯛꯇꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯃꯨꯛꯇꯪ ꯍꯥꯏꯔꯧ ꯇꯥꯒꯦꯁꯦ ꯑꯩꯗꯤ ꯐꯩꯒꯥꯕꯨ ꯃꯥꯟꯗꯦꯗ ꯃꯌꯥꯡꯒ ꯏꯀꯪ ꯀꯪꯉꯗꯅ ꯁꯦꯠꯂꯤꯕ ꯃꯐꯤ ꯃꯔꯣꯟꯗꯨꯒ ꯑꯣꯟꯊꯣꯛꯅꯕꯨ ꯇꯟꯈ꯭ꯔꯦ ꯍꯦꯛ ꯂꯥꯛꯄꯗ ꯃꯥ ꯍꯥꯟꯅ ꯐꯪꯅꯔꯨꯔꯦ ꯑꯗꯨꯒꯗꯤ ꯑꯩꯅ ꯈꯔ ꯇꯟꯕꯒ ꯃꯉꯣꯟꯗ ꯑꯗꯨꯝ ꯌꯣꯟꯁꯤꯜꯂꯝꯃꯕꯅꯤ ꯅꯤꯄꯥꯗꯨꯒꯤ ꯃꯁꯛꯇꯣ ꯎꯕꯗ ꯐꯩꯒꯥꯅꯤꯒ ꯍꯥꯏꯅꯤꯡꯗꯦ ꯆꯥꯕ ꯊꯛꯄ ꯐꯪꯗꯕ ꯃꯤꯍꯦ ꯃꯥꯜꯂꯗꯅ ꯃꯌꯥꯡ ꯏꯀꯪꯉꯦ ꯀꯪꯉꯗꯅ ꯍꯣꯏꯅꯦ ꯐꯩꯒꯥꯗꯣ ꯅꯪꯒꯤ ꯅꯀꯨꯕꯣꯛꯅꯤꯅꯦ ꯅꯀꯨꯕꯣꯛ ꯅꯠꯇꯔꯣ ꯑꯗꯨꯅꯕꯨ ꯅꯪꯅ ꯑꯗꯨꯛ ꯃꯨꯟꯅ ꯃꯤꯉꯣꯟꯗꯨꯒ ꯌꯦꯡꯗꯨꯔꯤꯗꯣ ꯃꯊꯧ ꯇꯥꯕ ꯄꯩꯁꯥꯗꯨꯗꯤ ꯄꯨꯗꯨꯅ ꯂꯥꯛꯇꯗꯅ ꯃꯥꯅ ꯃꯤꯗꯨꯒꯤ ꯃꯔꯝꯗ ꯀꯌా ꯍꯦꯟꯅ ꯇꯝꯂꯤꯕ ꯑꯩꯅꯦ ꯈꯣꯏꯗꯧꯁꯦ ꯌꯥꯝꯅ ꯂꯪꯈꯠꯇꯣꯔꯤ ꯄꯨꯛꯆꯥꯎ ꯅꯪ ꯈꯣꯏꯗꯧꯁꯦ ꯌꯥꯝꯅ ꯂꯪꯈꯠꯇꯣꯔꯤ ꯍꯥꯏꯁꯤꯅꯤ ꯅꯪ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯄꯥꯟꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯀꯧꯔꯛꯂꯝꯃꯤ ꯀꯅꯥꯅꯣꯅꯦ ꯑꯁꯨꯛ ꯀꯟꯅ ꯃꯄꯥꯟꯗꯒꯤ ꯀꯧꯔꯛꯂꯤꯕꯁꯤꯕꯨ ꯀꯅꯥꯅꯣ ꯌꯦꯡꯉꯨ ꯆꯠꯂꯨ ꯄꯨꯛꯆꯥꯎ ꯑꯣꯟꯊꯣꯡ ꯀꯟꯅ ꯀꯧꯔꯛꯈ꯭ꯔꯦ ꯏꯃꯥ ꯑꯣꯏꯅ ꯈꯔ ꯌꯦꯡꯂꯨꯕ ꯆꯠꯂꯣꯕ ꯑꯩ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯦꯕ ꯑꯣꯛ ꯆꯠꯇꯨꯅꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯤꯒꯅꯦ ꯌꯦꯡꯉꯨ ꯆꯠꯂꯨ ꯅꯪꯅꯦ ꯉꯁꯤ ꯈꯣꯏꯗꯧꯒ ꯈꯔ ꯂꯪꯒꯠꯄꯁꯤꯒ ꯆꯥꯛ ꯆꯥꯕꯗꯤ ꯂꯥꯏꯔꯅ ꯅꯪ ꯈꯥꯕꯩ ꯑꯣꯏꯅ ꯆꯥꯅꯤꯀꯣ ꯄꯨꯛꯆꯥꯎ ꯅꯪ ꯆꯠꯂꯨ ꯀꯅꯥꯅꯣ ꯌꯦꯡꯉꯨ ꯆꯠꯂꯨ ꯃꯄꯥꯟꯗ ꯍꯣꯏ ꯑꯩꯅꯦ ꯀꯣꯛ ꯌꯦꯡꯉꯨꯔꯒꯦ ꯀꯅꯥꯅꯣ ꯑꯣꯏꯅ ꯈꯥꯕꯩꯗꯨꯅꯅꯦ ꯅꯆꯥ ꯑꯩꯉꯣꯟꯗ ꯊꯥꯔꯕꯗꯤ ꯍꯣꯔꯤ ꯅꯥꯔꯥꯟ ꯑꯣꯟꯅ ꯄꯥꯏꯈ꯭ꯔꯕꯗꯤ ꯅꯪ ꯅꯨꯡꯉꯥꯏꯅꯤ ꯅꯪ ꯑꯣ ꯀꯗꯥꯏꯗꯒꯤ ꯍꯣꯔꯤ ꯅꯥꯔꯥꯟꯅꯣ ꯄꯉꯥꯡ ꯉꯥꯡꯕꯒꯤ ꯋꯥꯅꯤ ꯊꯥꯅ ꯌꯦꯡꯁꯤꯔꯣ ꯑꯝꯇꯪ ꯑꯩꯗꯤꯅꯦ ꯑꯣꯟꯈ꯭ꯔꯣ ꯍꯥꯏꯔꯤꯃꯤꯅꯦ ꯅꯪꯒ ꯂꯩꯃꯤꯟꯅꯗꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ ꯏꯃꯥꯅ ꯏꯊꯟꯇ ꯍꯦ ꯂꯩꯒꯦ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯦ ꯌꯥꯝ ꯁꯥꯎꯕ ꯃꯥꯜꯂꯤꯕꯣ ꯑꯩꯉꯣꯟꯗ ꯐꯔꯦ ꯑꯩ ꯀꯅꯥꯅꯣ ꯌꯦꯡꯉꯨꯈꯤꯒꯦ ꯃꯄꯥꯟꯗ ꯆꯥꯎ ꯑꯗꯨ ꯆꯥꯛ ꯂꯥꯝꯕꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯄꯗꯨꯒ ꯃꯃꯥ ꯑꯗꯨꯅ ꯉꯥꯡꯕꯗꯨꯒ ꯀꯅꯥꯅꯣ ꯌꯦꯡꯂꯨꯅꯕ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯈꯤꯔꯝꯃꯤ ꯍꯩꯃꯥ ꯑꯁꯤꯗꯤ ꯉꯁꯥꯏꯒꯤ ꯏꯀꯨꯕꯣꯛꯇꯨꯅꯤꯅꯦ ꯏꯀꯨꯕꯣꯛ ꯐꯝꯃꯨ ꯀꯔꯤ ꯋꯥꯔꯤ ꯂꯩꯒꯦ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯔꯝꯕ ꯖꯥꯠꯀꯤ ꯃꯤꯅꯣꯅꯦ ꯅꯪꯕꯨ ꯕꯖꯥꯔꯗꯨꯒ ꯄꯣꯠꯆꯩ ꯑꯗꯨꯛ ꯌꯥꯝꯗꯨꯕꯨ ꯌꯣꯜꯂꯝꯂꯒ ꯅꯪꯅ ꯄꯩꯁꯥꯗꯨꯕꯨ ꯄꯨꯗꯅ ꯆꯠꯈꯤꯕ ꯅꯪꯕꯨ ꯀꯔꯤꯅꯣ ꯅꯪꯕꯨ ꯁꯣꯅꯣꯀ ꯆꯨꯕ꯭ꯔꯥꯍꯦ ꯅꯪꯕꯨ ꯀꯗꯥꯏꯗꯒꯤ ꯁꯣꯅꯣꯅꯣꯗ ꯏꯀꯨꯕꯣꯛꯅꯗꯤ ꯑꯩꯉꯣꯟꯗ ꯃꯈꯨꯠꯇꯣ ꯕꯥꯏ ꯇꯧꯔꯛꯇꯥꯏꯅꯦ ꯑꯗꯨꯒꯗꯤ ꯑꯣ ꯑꯩꯉꯣꯟꯗ ꯆꯠꯂꯣ ꯍꯥꯏꯔꯤ ꯃꯥꯅꯦꯅ ꯑꯩꯗꯤ ꯌꯨꯝꯗ ꯍꯜꯂꯦꯗꯅ ꯏꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯄꯣꯠꯆꯩꯗꯨꯗ ꯁꯤꯟꯅꯔꯝꯃꯨ ꯇꯃ ꯍꯥꯏ ꯄꯩꯁꯥꯗꯤ ꯄꯨꯔꯛꯎꯁꯨ ꯍꯥꯏꯗꯅ ꯑꯗꯨꯒꯗꯤ ꯑꯩ ꯑꯗꯨꯝ ꯍꯜꯂꯛꯂꯦ ꯆꯥꯛꯁꯨ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯑꯌꯨꯛꯇꯒꯤ ꯀꯔꯤꯝꯇ ꯆꯥꯗꯕ ꯃꯈꯩ ꯕꯖꯥꯔꯗ ꯀꯌꯥ ꯀꯨꯏꯅ ꯉꯥꯏꯗꯨꯅ ꯂꯩꯔꯛꯄꯗꯨꯒ ꯋꯥꯃꯟꯈꯤꯗꯅ ꯌꯨꯝꯗ ꯍꯜꯂꯦꯗꯅ ꯏꯀꯨꯕꯣꯛꯅꯗꯤ ꯄꯩꯁꯥ ꯄꯨꯒꯣ ꯍꯥꯏꯔꯗꯤ ꯈꯔꯁꯨ ꯐꯕ ꯀꯔꯤꯅꯣ ꯅꯪꯕꯨ ꯑꯗꯨꯕꯨ ꯍꯥꯏꯅꯕꯒꯤ ꯃꯊꯧ ꯇꯥꯕ꯭ꯔꯣ ꯅꯁꯥꯒꯤ ꯄꯣꯠꯆꯩ ꯑꯗꯨꯕꯨ ꯄꯤꯔꯝꯂꯒ ꯄꯩꯁా ꯄꯨꯗꯅ ꯆꯠꯂꯤꯕ ꯅꯪꯕꯨ ꯀꯔꯝꯕ ꯃꯤꯗꯥꯅꯣꯅꯦ ꯑꯩ ꯑꯣꯏꯕꯒꯤ ꯐꯩ ꯃꯤ ꯑꯇꯣꯞꯄꯗꯒ ꯁꯤꯟꯅꯔꯝꯂꯕꯗꯤ ꯅꯪꯒꯤ ꯑꯗꯨꯛ ꯌꯥꯝꯈ꯭ꯔꯕ ꯄꯣꯠꯆꯩ ꯃꯌꯥꯝꯗꯨꯒꯤ ꯃꯃꯜꯗꯣ ꯂꯣꯏꯅ ꯑꯔꯦꯝꯕꯗ ꯃꯥꯡꯉꯣꯏꯗ꯭ꯔꯣ ꯑꯩꯗꯤ ꯑꯗꯨꯒꯨꯝꯕ ꯃꯤꯗꯥ ꯅꯠꯇꯦ ꯃꯤꯒꯤ ꯃꯥꯡꯅꯕ ꯈꯛ ꯇꯧꯗꯦ ꯃꯤꯒꯤ ꯃꯔꯜꯁꯨ ꯄꯥꯝꯗꯦ ꯑꯗꯨꯅꯅꯤ ꯑꯩꯅ ꯅꯪꯕꯨ ꯊꯤꯔꯗꯨꯅ ꯂꯥꯛꯂꯤꯕꯁꯦ ꯀꯔꯤ ꯃꯤꯗꯥꯅꯣ ꯅꯪꯕꯨ ꯑꯗꯣ ꯄꯩꯁꯥꯗꯣ ꯄꯨꯔꯛꯂꯕ ꯅꯠꯇ꯭ꯔꯣ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯅ ꯆꯥꯛꯈꯨꯝꯗ ꯏꯁꯧ ꯂꯥꯡꯗꯨꯅ ꯆꯥꯛꯀ ꯆꯥꯗꯕ ꯃꯈꯩ ꯉꯥꯡꯗꯨꯅ ꯂꯩꯍꯧꯔꯤ ꯑꯗꯣ ꯄꯩꯁꯥꯗꯣ ꯄꯨꯔꯛꯂꯕꯗꯤ ꯀꯗꯥꯏ ꯏꯃꯥꯗꯅ ꯌꯥꯡꯅ ꯑꯃꯇꯪ ꯁꯤꯟꯅꯔꯨꯈꯤꯒꯦ ꯄꯩꯁꯥꯗꯨꯕꯨꯗꯤ ꯑꯩ ꯄꯤꯔꯒꯦ ꯑꯗꯨꯒ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯑꯩꯉꯣꯟꯗ ꯉꯁꯥꯏꯗꯒꯤ ꯏꯀꯨꯕꯣꯛ ꯑꯣꯏꯅ ꯍꯦꯛ ꯄꯜꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯃꯤ ꯎꯁꯤꯠꯇꯤꯕ꯭ꯔꯣ ꯀꯔꯦꯝꯅꯔꯤꯕ ꯍꯥꯏꯗꯨꯔꯣ ꯀꯔꯤꯅꯣꯍꯦ ꯏꯀꯨꯕꯣꯛ ꯍꯥꯏꯅ ꯍꯥꯏꯔꯒ ꯀꯔꯤ ꯇꯧꯔꯕꯒꯦ ꯏꯃꯥꯅꯗꯤ ꯅꯪꯁꯦ ꯑꯩꯒꯤ ꯏꯀꯨꯕꯣꯛꯅꯤ ꯍꯥꯏ ꯑꯗꯨꯅꯅꯤ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯏꯀꯨꯕꯣꯛ ꯑꯣꯏꯅ ꯄꯜꯂꯤꯕꯗꯣ ꯑꯗꯣ ꯏꯀꯨꯕꯣꯛ ꯄꯜꯂꯒ ꯀꯔꯤꯒꯤꯅꯣ ꯁꯨꯛꯌꯥꯝ ꯁꯥꯎꯔꯤꯁꯤꯅ ꯑꯩꯁꯦ ꯀꯔꯝꯕ ꯃꯥꯏꯀꯩꯗꯒꯤ ꯅꯪ ꯏꯀꯨꯕꯣꯛ ꯑꯣꯏꯅ ꯎꯏ ꯏꯀꯨꯕꯣꯛ ꯑꯣꯏꯅ ꯎꯕꯒꯦ
ꯏꯇꯨꯁꯨ ꯏꯆꯥꯁꯨ ꯂꯩꯇꯕ ꯑꯩꯉꯣꯟꯗ ꯅꯪꯅ ꯏꯀꯨꯕꯣꯛ ꯀꯥꯏꯅ ꯕꯥꯒ ꯊꯥꯖꯤꯜꯂꯦ ꯅꯥꯍꯨꯝꯗꯨꯒ ꯅꯪ ꯈꯣꯏꯗꯧꯒ ꯈꯔ ꯂꯪꯒꯠꯄꯁꯤꯒ ꯅꯪ ꯀꯔꯤꯒꯤꯅꯣ ꯏꯀꯨꯕꯣꯛꯅ ꯏꯇꯨ ꯏꯆꯥ ꯑꯃꯠꯇ ꯊꯤꯍꯧꯗ꯭ꯔꯤꯁꯤꯕꯣ ꯀꯔꯤ ꯑꯅꯤꯡꯕ ꯀꯥꯏꯈꯤꯕꯒ ꯂꯩꯕꯒꯦ ꯑꯩꯅꯦ ꯋꯥꯔꯤꯕꯨꯗꯤ ꯅꯪꯅ ꯍꯪꯉꯕꯅꯤꯅ ꯂꯤꯔꯒꯦ ꯀꯅꯥꯝꯇꯗ ꯉꯁꯤꯖꯧꯕ ꯑꯩꯅ ꯑꯁꯤꯒꯤ ꯋꯥꯔꯤꯁꯦ ꯂꯤꯗ꯭ꯔꯤ ꯑꯗꯣ ꯅꯪ ꯋꯥꯁꯛꯎ ꯑꯩꯉꯣꯟꯗ ꯏꯀꯨꯕꯣꯛ ꯄꯟꯕꯁꯤꯇꯪꯗꯤ ꯄꯜꯂꯣꯏꯒꯦꯅ ꯑꯩ ꯇꯥꯕ ꯉꯝꯗꯦꯕ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦꯕ ꯅꯪꯅ ꯏꯀꯨꯕꯣꯛ ꯄꯟꯕꯗꯣ ꯍꯣꯏ ꯍꯣꯏ ꯑꯩꯅꯦ ꯋꯥꯁꯛꯏꯕꯁꯤꯅꯤ ꯄꯜꯂꯔꯣꯏꯒꯦ ꯏꯀꯨꯕꯣꯛ ꯑꯣꯏꯅ ꯑꯗꯣ ꯑꯅꯤꯡꯕ ꯀꯥꯏꯈꯤꯕꯒꯤ ꯋꯥꯔꯤꯗꯨꯗꯤ ꯑꯩꯉꯣꯟꯗ ꯂꯤꯕꯗꯤ ꯌꯥꯏꯗꯅ ꯑꯩꯅ ꯃꯇꯝ ꯑꯃꯗ ꯅꯨꯄꯤ ꯑꯃ ꯀꯣꯏꯅꯔꯝꯃꯤ ꯅꯨꯄꯤꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯅ ꯄꯥꯝꯖꯩ ꯍꯥꯏꯕꯗ ꯆꯍꯤ 10ꯅꯤ ꯑꯩꯈꯣꯏꯅꯤꯅ ꯀꯣꯏꯅꯔꯤꯕꯁꯦ ꯑꯗꯣ ꯑꯩꯅ ꯅꯨꯄꯤꯗꯣ ꯆꯦꯜꯂꯒꯦꯅ ꯅꯨꯄꯤꯗꯣ ꯆꯦꯜꯂꯕ ꯃꯇꯨꯡꯗ ꯏꯃꯥꯟꯅꯕꯒꯤ ꯌꯨꯝꯗ ꯈꯔꯅꯤ ꯊꯝꯃꯨꯕꯗ ꯏꯃꯥꯟꯅꯕꯗꯨꯒ ꯑꯩꯒꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯃꯐꯝ ꯈꯪꯗꯅ ꯆꯦꯟꯈꯤꯕꯩ ꯋꯥꯅꯤ ꯑꯗꯨꯗꯒꯤ ꯍꯧꯔꯗꯨꯅ ꯏꯊꯋꯥꯏꯁꯦ ꯅꯨꯡꯉꯥꯏꯃꯟꯗꯗꯅ ꯅꯨꯄꯤ ꯍꯥꯏꯕ ꯅꯨꯄꯤꯁꯦ ꯈꯛ ꯊꯤꯈ꯭ꯔꯣꯏ ꯍꯥꯏꯗꯨꯅ ꯑꯩꯅ ꯉꯁꯤꯖꯧꯕ ꯏꯇꯨ ꯏꯆꯥ ꯑꯃꯠꯇ ꯊꯤꯗꯕ ꯃꯈꯩ ꯄꯥꯈꯪ ꯑꯂꯤꯕ ꯑꯣꯏꯅ ꯄꯣꯠꯆꯩ ꯌꯣꯟꯗꯨꯅ ꯐꯩꯒꯥ ꯑꯣꯜꯂꯒ ꯂꯩꯔꯤꯁꯤꯗꯤꯅ ꯍꯣꯏꯅꯦ ꯀꯌꯥꯇ ꯉꯝꯈ꯭ꯔꯕ ꯅꯨꯄꯤꯅꯣꯅꯦ ꯆꯍꯤ 10 ꯅꯨꯡꯁꯤꯅꯔꯒꯕꯨ ꯉꯥꯏꯍꯥꯛꯇꯪ ꯐꯪꯅꯔꯤꯕ ꯅꯤꯄꯥꯗꯨꯒ ꯆꯦꯟꯈ꯭ꯔꯤꯕ ꯃꯥꯕꯨ ꯀꯔꯝꯕ ꯅꯨꯄꯤꯒꯤ ꯊꯃꯣꯏꯅꯣꯅꯦ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯕꯨ ꯀꯤꯗꯨꯝ ꯀꯤꯅꯤ ꯑꯩꯗꯤ ꯇꯥꯕꯗ ꯑꯗꯨꯅꯤ ꯏꯕꯨꯡꯉꯣ ꯐꯔꯨꯔꯗꯤ ꯐꯔꯨꯔꯦ ꯅꯨꯄꯤꯁꯦ ꯑꯁꯤꯒꯨꯝꯕ ꯁꯥꯊꯤꯕ ꯅꯨꯄꯤꯁꯦ ꯐꯪꯂꯨꯔꯕꯗꯤ ꯅꯤꯄꯥ ꯑꯃꯃꯝꯒꯤ ꯄꯨꯟꯁꯤꯁꯦ ꯂꯩꯈꯥ ꯇꯥꯔꯤꯕꯅꯤꯅꯦ ꯑꯩꯁꯨ ꯋꯥꯈꯜꯁꯦ ꯑꯁꯨꯝ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯤ ꯊꯤꯗꯗꯨꯅ ꯏꯊꯟꯇ ꯂꯩꯔꯤꯕꯁꯤꯅꯤꯅꯦ ꯑꯁꯨꯝꯅ ꯄꯨꯛꯆꯥꯎ ꯑꯃꯗꯤ ꯄꯣꯠꯆꯩ ꯌꯣꯟꯕ ꯐꯩꯒꯥ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯍꯅꯨꯕꯤ ꯑꯗꯨ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ ꯍꯩꯃꯥ ꯀꯥꯂꯦꯟꯖꯥꯎ ꯅꯪ ꯑꯣꯏꯕꯣꯔꯦꯟꯍꯦ ꯀꯔꯤꯅꯣ ꯑꯩꯗꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤꯕꯅꯤꯅꯍꯦ ꯍꯣꯏ ꯏꯅꯦ ꯑꯩꯅꯤ ꯅꯪꯒꯤ ꯅꯆꯥꯅꯤꯄꯥ ꯑꯁꯤꯅ ꯑꯗꯨꯛ ꯌꯥꯝꯕ ꯀꯣꯕꯤꯗꯣ ꯑꯩꯉꯣꯟꯗ ꯄꯤꯁꯜꯂꯝꯃꯒ ꯄꯩꯁꯥꯁꯨ ꯄꯨꯗꯅ ꯆꯠꯈꯤꯕꯗꯨꯒ ꯑꯩ ꯃꯥ ꯊꯤꯔꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯐꯝ ꯑꯁꯦ ꯌꯧꯔꯛꯂꯤꯕꯅꯤ ꯄꯩꯁꯥꯗꯣ ꯁꯤꯟꯅꯔꯝꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯂꯥꯛꯂꯤꯕꯅꯤ ꯏꯅꯦ ꯍꯣꯏꯅꯦꯍꯦ ꯑꯩꯅ ꯃꯉꯣꯟꯗꯅꯦ ꯏꯁꯥꯁꯦ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯀꯣꯕꯤ ꯃꯌꯥꯝꯗꯣ ꯐꯩꯒꯥꯗ ꯈꯔ ꯁꯤꯟꯅꯔꯝꯃꯨ ꯍꯥꯏꯅ ꯍꯥꯏꯔꯒ ꯃꯉꯣꯟꯗ ꯄꯩꯁꯥꯗꯣ ꯄꯨꯔꯧ ꯍꯥꯏꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯃꯥꯗꯤ ꯄꯣꯠꯆꯩꯗꯨꯗ ꯁꯤꯟꯅꯔꯒ ꯄꯩꯁꯥꯗꯣ ꯄꯨꯗꯅ ꯂꯥꯛꯂꯤꯕꯅꯤ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯕ ꯏꯆꯥꯅꯨꯄꯥꯅꯤꯅꯦ ꯀꯔꯝ ꯊꯣꯛꯇꯣꯏꯅꯣ ꯈꯪꯗꯦꯅꯦ ꯃꯥꯒꯤ ꯈꯟꯕꯗ ꯑꯩ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦꯗ ꯑꯗꯣ ꯅꯪ ꯑꯣꯏꯕꯒꯤ ꯐꯩ ꯃꯤ ꯑꯇꯩ ꯑꯣꯏꯔꯝꯂꯕꯗꯤ ꯑꯗꯨꯛ ꯌꯥꯝꯈ꯭ꯔꯕ ꯀꯣꯕꯤꯒꯤ ꯃꯃꯜꯗꯣ ꯐꯪꯗꯅ ꯑꯁꯨꯝ ꯃꯥꯡꯒꯗꯧꯔꯤꯕꯅꯤꯅꯦ ꯏꯅꯦꯅ ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯖꯔꯤꯕ ꯀꯣꯕꯤ ꯑꯗꯨ ꯑꯩꯅ ꯀꯣꯕꯤ ꯑꯗꯨꯒꯤ ꯁꯦꯟꯐꯝ ꯑꯗꯨ ꯍꯨꯔꯥꯟꯗꯨꯅ ꯂꯧꯔꯕꯗꯤ ꯑꯩꯅꯕꯨꯗꯤ ꯀꯅꯥꯁꯨ ꯎꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯁꯦꯟꯐꯝ ꯑꯗꯨ ꯂꯧꯔꯒꯦ ꯑꯗꯨꯕꯨ ꯏꯁꯣꯔ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯑꯩꯈꯣꯏꯒꯤ ꯑꯐ ꯐꯠꯇ ꯈꯨꯗꯤꯡꯃꯛꯀꯤ ꯁꯥꯈꯤ ꯑꯣꯏꯗꯨꯅ ꯂꯩ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯃꯇꯝ ꯆꯨꯞꯄꯗ ꯈꯜꯂꯤ ꯏꯅꯦ ꯑꯗꯨꯅ ꯏꯅꯦꯒꯤ ꯄꯩꯁꯥꯗꯨ ꯃꯥꯡꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯑꯩ ꯋꯥꯁꯨ ꯋꯥꯅ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯣ ꯄꯨꯛꯆꯥꯎꯁꯦ ꯏꯅꯦꯒꯤ ꯏꯆꯥꯅꯤꯄꯥ ꯑꯣꯏꯔꯝꯂꯦ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯗꯤꯟ ꯑꯁꯤꯃ ꯆꯥꯛꯆꯥꯕ ꯌꯥꯗꯗꯨꯅ ꯋꯥꯅ ꯂꯦꯟꯒꯗꯧꯔꯤꯕꯅꯤ ꯏꯅꯦ ꯀꯥꯂꯦꯟꯖꯥꯎ ꯅꯪꯒꯨꯝꯕꯒꯤ ꯋꯥꯈꯜꯁꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯇꯝ ꯆꯨꯞꯄꯗ ꯏꯁꯣꯔ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛꯇ ꯑꯐ ꯐꯠꯇ ꯈꯨꯗꯤꯡꯃꯛ ꯌꯦꯡꯗꯨꯅ ꯂꯩ ꯍꯥꯏꯕꯁꯦ ꯈꯪꯂꯕꯗꯤ ꯀꯅꯥꯁꯨ ꯐꯠꯇꯕ ꯂꯝꯕꯤ ꯆꯠꯂꯣꯏꯀꯣ ꯀꯅꯥꯁꯨ ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯔꯣꯏꯀꯣ ꯅꯪꯒꯤ ꯋꯥꯈꯜꯁꯦ ꯏꯅꯦꯅ ꯌꯥꯝꯅ ꯊꯥꯒꯠꯂꯤ ꯀꯥꯂꯦꯟꯖꯥꯎ ꯌꯥꯝꯅ ꯊꯥꯒꯠꯂꯤꯀꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯅꯪꯒꯨꯝꯕꯒꯤ ꯋꯥꯈꯜꯁꯦ ꯑꯇꯥꯡꯕꯅꯤꯀꯣ ꯀꯥꯂꯦꯟꯖꯥꯎ ꯑꯇꯥꯡꯕꯅꯤ ꯏꯅꯦꯅ ꯅꯪꯕꯨ ꯍꯟꯅ ꯊꯥꯒꯠꯂꯤ ꯅꯪ ꯉꯁꯤꯗꯒꯤ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯖꯔꯣꯀꯣ ꯍꯥꯏꯗꯨꯅ ꯏꯅꯦꯅꯅꯦ ꯕꯣꯔ ꯄꯤꯔꯤꯕꯁꯤꯅꯤ ꯀꯥꯂꯦꯟꯖꯥꯎ ꯑꯁꯨꯝꯅ ꯍꯅꯨꯕꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯐꯩꯒꯥ ꯑꯣꯏꯔꯤꯕ ꯀꯥꯂꯦꯟꯖꯥꯎ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯒ ꯄꯦꯜꯂꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯗꯨꯅ ꯕꯣꯔ ꯄꯤꯈꯤꯔꯝꯃꯤ ꯍꯥꯏꯕꯅꯤꯅꯦ ꯄꯨꯛꯆꯥꯎ ꯏꯃꯥꯒꯤ ꯄꯨꯛꯆꯥꯎ ꯀꯔꯤꯒꯤꯅꯣ ꯅꯪꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯪꯕꯨ ꯍꯦꯛ ꯍꯧꯗꯣꯛꯅꯔꯤꯁꯤꯕꯣ ꯅꯁꯥꯅ ꯅꯣꯡꯃꯇ ꯍꯧꯒꯠꯀꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯍꯧꯒꯠꯂꯣꯅꯦ ꯅꯪꯕꯨ ꯉꯁꯤꯗꯤ ꯅꯈꯣꯏꯒꯤ ꯅꯃꯥꯟꯗꯧ ꯍꯣꯏꯒꯤ ꯆꯥꯎꯔꯕ ꯎꯁꯣꯞ ꯑꯃ ꯇꯧꯒꯅꯤ ꯍꯥꯏꯕꯅꯤ ꯑꯩꯗꯤ ꯆꯠꯄ ꯉꯝꯂꯔꯣꯏ ꯑꯗꯨꯅ ꯅꯪ ꯈꯔ ꯉꯟꯅ ꯆꯠꯇꯨꯅꯅꯦ ꯅꯃꯥꯟꯗꯧ ꯍꯣꯏꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯅꯣꯝꯕ ꯈꯔ ꯌꯥꯎꯔꯨꯁꯨ ꯆꯠꯂꯨꯅꯦ ꯅꯪꯕꯣ ꯍꯧꯒꯠꯂꯨꯅꯍꯦ ꯅꯪꯕꯨ ꯇꯥꯔꯤꯕ꯭ꯔꯣ ꯄꯨꯛꯆꯥꯎ ꯀꯅꯥꯒꯤ ꯎꯁꯣꯞ ꯍꯥꯏꯕꯅꯣ ꯏꯃꯥꯟꯗꯧ ꯍꯣꯏꯒꯤ ꯎꯁꯣꯞꯇꯣ ꯉꯁꯤꯔꯣ
ꯏꯍꯦ ꯑꯩꯗꯤ ꯀꯥꯎꯔꯦꯗꯅ ꯍꯣꯏꯅꯦ ꯏꯃꯥꯟꯗꯧꯅ ꯅꯍꯥꯟ ꯍꯥꯏꯔꯛꯄꯅꯤ ꯑꯩ ꯂꯥꯛꯇꯕ ꯌꯥꯗꯦꯅ ꯀꯟꯅ ꯍꯥꯏꯔꯛꯄꯅꯤꯅꯦ ꯐꯔꯦ ꯑꯩ ꯏꯃꯥꯟꯗ ꯍꯣꯏꯗ ꯆꯠꯂꯨꯅꯕꯒꯤꯅꯦ ꯇꯧꯔꯨꯈꯤꯒꯦ ꯑꯗꯣ ꯏꯔꯨꯖꯗꯁꯨ ꯌꯥꯒꯗ꯭ꯔꯣ ꯏꯪꯕꯅ ꯑꯩ ꯂꯨꯖꯔꯔꯣꯏꯒꯦ ꯏꯃꯥ ꯍꯦ ꯍꯦ ꯃꯗꯨ ꯐꯠꯇꯦ ꯃꯗꯨ ꯌꯥꯗꯦꯀꯣ ꯏꯃꯥꯒꯤ ꯄꯨꯛꯆꯥꯎ ꯏꯔꯨꯖꯗꯅ ꯑꯐꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯌꯥꯗꯦ ꯃꯤꯒꯤ ꯂꯨꯔꯕ ꯂꯥꯏ ꯑꯃ ꯈꯨꯔꯨꯝꯗꯧꯔꯤꯕꯅꯤ ꯑꯗꯨꯅꯅꯦ ꯏꯔꯨꯖꯗꯅ ꯆꯠꯄ ꯌꯥꯗꯦ ꯇꯧꯍꯩꯗꯦ ꯀꯔꯤꯁꯨ ꯏꯪꯗꯕꯅꯤ ꯏꯆꯥꯁꯤꯗꯤ ꯁꯠ ꯍꯦꯛ ꯆꯠꯂꯒ ꯂꯨꯖꯧꯔꯣ ꯀꯩꯅꯣ ꯅꯤꯄꯥ ꯃꯥꯟꯈꯤꯗ꯭ꯔꯦꯍꯦ ꯏꯆꯥꯁꯤꯗꯤ ꯑꯁ ꯏꯃꯥ ꯏꯪꯉꯦꯕ ꯀꯅꯥꯝꯁꯨ ꯈꯪꯉꯣꯏ ꯑꯩ ꯂꯨꯖꯔꯒ ꯂꯥꯛꯏꯔꯥ ꯂꯨꯖꯗ꯭ꯔꯒ ꯂꯥꯛꯏꯔꯥ ꯍꯥꯏꯕꯗꯣ ꯀꯅꯥꯝꯇꯅ ꯑꯩꯉꯣꯟꯗ ꯌꯦꯡꯒꯗꯕ ꯅꯠꯇꯦꯕ ꯇꯟꯈ꯭ꯔꯦ ꯏꯃꯥꯁꯤꯃ ꯑꯩ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯦ ꯂꯨꯖꯔꯣꯏ ꯑꯩ ꯅꯥꯔꯒ ꯅꯪ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯑꯩꯅꯦ ꯏꯔꯨ ꯊꯣꯛꯅꯤꯡꯗꯦꯕ ꯅꯤꯡꯊꯝꯊꯥꯗꯕꯨ ꯍꯨꯃꯥꯡꯁꯨ ꯊꯣꯛꯇꯕꯁꯤꯒ ꯀꯅꯥꯝꯇꯅꯅꯦ ꯑꯩꯉꯣꯟꯗ ꯌꯦꯡꯒꯗꯕ ꯅꯠꯇꯦ ꯏꯃꯥ ꯑꯩꯅꯦ ꯂꯨꯖꯗꯅ ꯆꯠꯂꯅꯤ ꯇꯧꯍꯩꯗꯦ ꯍꯥꯏꯕꯅꯤꯅꯦꯍꯦ ꯅꯪꯕꯨ ꯀꯔꯤ ꯑꯉꯥꯡꯅꯤ ꯍꯥꯏꯒꯦ ꯃꯁꯤꯕꯨ ꯂꯨꯖꯕ ꯇꯟꯕ ꯅꯪꯕꯨ ꯀꯔꯝꯕ ꯅꯤꯄꯥꯅꯣꯅꯦ ꯅꯪꯕꯨ ꯇꯧꯍꯩꯗꯦ ꯇꯧꯍꯩꯗꯦ ꯏꯔꯨꯖꯗꯅꯅꯦ ꯆꯠꯄ ꯇꯧꯍꯩꯗꯦ ꯈꯪꯉꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯆꯠꯂꯨ ꯆꯠꯂꯨ ꯇꯨꯔꯦꯟꯗ ꯆꯠꯂꯒꯅꯦ ꯆꯕꯨꯡ ꯍꯦꯛꯇ ꯆꯣꯡꯊꯔꯨꯔꯣ ꯆꯠꯂꯨ ꯀꯔꯤꯁꯨ ꯏꯪꯗꯕꯅꯤ ꯏꯆꯥꯁꯤꯗꯤ ꯃꯆꯥꯅꯤꯄꯥ ꯑꯗꯨꯅ ꯏꯔꯨꯖꯧ ꯍꯥꯏꯕ ꯌꯥꯗꯕꯗꯨꯒ ꯍꯅꯨꯕꯤ ꯑꯗꯨꯅ ꯂꯧꯁꯤꯡ ꯑꯃ ꯇꯧꯔꯝꯃꯤ ꯃꯁꯤꯗꯤ ꯏꯔꯨꯖꯧ ꯍꯥꯏꯕꯁꯤꯗꯤ ꯌꯥꯒꯗꯕ ꯃꯥꯟꯗꯦ ꯏꯆꯥꯅꯤꯄꯥꯁꯦ ꯃꯁꯤꯗꯤ ꯀꯥꯟꯅꯗꯦ ꯂꯧꯁꯤꯡ ꯑꯃ ꯁꯤꯖꯤꯟꯅꯔꯒ ꯏꯔꯨꯖꯍꯟꯗꯕ ꯌꯥꯗꯦ ꯏꯆꯥꯁꯤꯗꯤ ꯄꯨꯛꯆꯥꯎ ꯀꯔꯤꯁꯨ ꯏꯪꯗꯕꯅꯤ ꯏꯆꯥꯁꯤꯗꯤ ꯏꯃꯥꯁꯨꯅꯦ ꯏꯔꯨꯖꯔꯒ ꯂꯥꯛꯂꯤꯕꯅꯤ ꯇꯨꯔꯦꯟꯗꯅꯦ ꯏꯁꯤꯡꯗꯣ ꯐꯣꯡ ꯐꯣꯡ ꯁꯥꯅ ꯃꯩꯈꯨ ꯀꯥꯍꯧꯕꯅꯤ ꯅꯪ ꯊꯥꯖꯗ꯭ꯔꯒꯅꯦ ꯅꯁꯥ ꯆꯠꯇꯨꯅ ꯌꯦꯡꯉꯨꯆꯣ ꯆꯠꯂꯨ ꯏꯁꯤꯡꯗꯨꯒꯅꯦ ꯍꯦꯛꯇ ꯆꯣꯡꯊꯧ ꯏꯆꯥꯁꯤꯗꯤ ꯍꯅꯨꯕꯤ ꯑꯩꯇꯁꯨ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯁꯥꯈ꯭ꯔꯕꯗꯨꯒ ꯏꯔꯨꯖꯅ ꯂꯥꯛꯂꯦ ꯅꯪꯅꯦ ꯊꯥꯖꯗ꯭ꯔꯒꯅꯦ ꯌꯦꯡꯉꯨꯆꯣ ꯆꯠꯂꯨ ꯏꯆꯥꯁꯤꯗꯤ ꯃꯩꯈꯨꯅꯅꯦ ꯋꯥ ꯋꯥ ꯀꯥꯍꯧꯕꯅꯤ ꯏꯁꯤꯡꯗꯣ ꯁꯥꯕꯅ ꯑꯗꯨꯅꯅꯦ ꯏꯁꯤꯡꯗꯨꯒ ꯍꯦꯛꯇ ꯆꯣꯡꯊꯧ ꯏꯆꯥꯁꯤꯗꯤ ꯑꯁꯦꯡꯕꯒꯤꯔꯣ ꯏꯃꯥ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯔꯤꯅꯣ ꯑꯩ ꯍꯧꯖꯤꯛꯃꯛ ꯆꯠꯂꯒ ꯇꯨꯔꯦꯜꯗꯨꯒ ꯀꯣꯛ ꯍꯦꯛ ꯆꯣꯡꯊꯔꯨꯔꯒ ꯂꯣꯏꯔꯦꯗꯅ ꯑꯗꯨꯕꯨ ꯀꯔꯤ ꯂꯩ ꯄꯣꯠꯅꯣ ꯑꯗꯨꯕꯨ ꯏꯃꯥꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ ꯑꯗꯨꯃꯥꯏꯅ ꯏꯁꯤꯡꯗꯣ ꯁꯥꯔꯝꯒꯅꯤ ꯈꯜꯂꯕꯗꯤ ꯑꯩ ꯉꯁꯥꯏꯅ ꯆꯠꯇꯨꯅ ꯂꯨꯖꯧꯔꯅꯤꯅ ꯀꯩꯅꯣꯅꯤ ꯑꯗꯨꯅꯤꯅ ꯑꯩꯒꯤ ꯏꯆꯥꯁꯤꯗꯤ ꯆꯠꯂꯣ ꯆꯠꯂꯣ ꯏꯔꯨꯊꯣꯛꯎꯔꯣ ꯆꯠꯂꯣ ꯑꯗꯣ ꯅꯪ ꯇꯨꯔꯦꯜꯗꯨꯒꯅꯦ ꯄꯥꯏꯗꯨꯅ ꯌꯦꯡꯉꯨꯅꯨ ꯏꯁꯤꯡꯗꯣ ꯈꯪꯉꯕ꯭ꯔꯥ ꯅꯠꯇꯗꯤ ꯅꯈꯨꯠꯇꯣ ꯄꯣꯛꯈꯤꯅꯤ ꯖꯪꯒꯜ ꯑꯃꯗ ꯄꯨꯛꯆꯥꯎ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯃꯥꯟꯗ ꯍꯣꯏꯒꯤ ꯎꯁꯣꯞ ꯑꯗꯨ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯨꯃꯤꯗꯥꯡ ꯇꯥꯈꯤꯔꯝꯃꯤ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯗ ꯍꯣꯏꯒꯤ ꯎꯁꯣꯞ ꯑꯗꯣ ꯍꯥꯎꯏ ꯍꯥꯏꯗꯅ ꯑꯩꯅ ꯚꯥꯃꯣꯟ ꯑꯗꯨꯒ ꯍꯟꯖꯟ ꯍꯥꯞꯆꯤꯟꯗꯅ ꯇꯤꯡꯈꯠꯇꯅ ꯆꯥꯁꯟꯗꯅ ꯄꯨꯛꯁꯤꯁꯨ ꯏꯀꯪ ꯀꯪꯍꯜꯂꯗꯅ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯈꯣꯡ ꯍꯥꯝꯅꯤꯡꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤ ꯌꯨꯝꯁꯨ ꯐꯅ ꯋꯥꯠꯂꯤ ꯆꯠꯀꯗꯕ ꯈꯣꯡꯁꯨ ꯍꯥꯝꯅꯤꯡꯕꯅ ꯂꯣꯏꯔꯦꯅꯦ ꯇꯧꯔꯤꯁꯦ ꯃꯁꯤꯗꯤ ꯀꯥꯟꯅꯗꯦ ꯁ꯭ꯋꯥꯏꯗ ꯆꯠꯂꯒ ꯈꯣꯡꯁꯦ ꯑꯗꯨꯝ ꯍꯥꯝꯖꯜꯂꯨꯔꯒꯦ ꯃꯁꯤꯗꯤ ꯍꯧꯖꯤꯛꯇ ꯀꯌꯥꯇ ꯋꯥꯏ ꯁꯪꯂꯕꯅꯣ ꯄꯨꯛꯁꯦ ꯏꯍꯥꯡ ꯍꯥꯡꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤ ꯀꯥꯟꯅꯗꯦ ꯌꯨꯝ ꯌꯧꯅꯕ ꯆꯠꯂꯒꯦ ꯍꯩꯁ ꯉꯁꯥꯏ ꯐꯥꯎꯗꯤ ꯀꯤꯔꯝꯗꯦ ꯑꯗꯨꯒ ꯈꯣꯡ ꯍꯥꯝ ꯂꯣꯏꯔꯒ ꯍꯧꯖꯤꯛꯅ ꯀꯔꯤꯅꯣ ꯄꯪꯀꯤꯗ ꯀꯤꯔꯤꯕꯁꯤꯅ ꯏꯁꯨꯛ ꯁꯨꯛꯂꯗꯅ ꯖꯪꯒꯜ ꯑꯁꯤꯅ ꯇꯧꯔꯤꯕꯁꯤꯅ ꯏꯁ ꯑꯩꯈꯣꯏꯒꯤ ꯏꯃꯥꯅ ꯍꯥꯏꯕ ꯑꯃ ꯂꯩ ꯌꯥꯝꯅ ꯀꯤꯔꯕꯗꯤ ꯏꯁꯩ ꯉꯪꯉꯨ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ ꯃꯁꯤꯗꯤ ꯕꯣꯂꯤꯋꯨꯗꯀꯤ ꯏꯁꯩꯗꯨꯝ ꯉꯪꯈꯤꯒꯦ ꯃꯁꯤꯗꯤ ꯀꯤꯕꯁꯦ ꯈꯔ ꯐꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯒꯦ ꯍꯦ ꯀꯥꯂꯤ ꯀꯥꯂꯤ ꯑꯥꯈꯦ ꯇꯨꯔꯨꯔꯨ ꯇꯨꯔꯨꯔꯨ ꯀꯔꯤꯅꯣꯅꯦ ꯍꯧꯖꯤꯛꯀꯤ ꯃꯈꯣꯟꯗꯨꯕꯨ ꯀꯗꯥꯏꯗꯒꯤꯅꯣꯅꯦ ꯏꯁꯩꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯃ꯭ꯌꯨꯖꯤꯛꯀ ꯄꯤꯔꯛꯂꯗꯅ ꯀꯅꯥꯅꯣꯅꯦ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯁ꯭ꯋꯥꯏꯁꯤꯕꯨ ꯚꯨꯠ ꯄ꯭ꯔꯦꯠꯀ ꯂꯩ ꯖꯥꯠꯂ ꯇꯧꯏꯁꯤꯕꯨ ꯃꯁꯤꯗꯤ ꯀꯥꯟꯅꯗꯦ ꯑꯝꯇꯪꯒ ꯍꯟꯅ ꯁꯛꯅꯖꯦꯡꯒꯦ ꯏꯁꯩꯁꯦ गोरे गोरे गाल तुरुरु तुरुरु हे तीखी तीखी नजरे तुरुरु तुरुरु ए हिरनी जैसी साल तुरुरु तुरुरु आइस मसिदी सुंसोय सोइद्रे अइना सेरान तुरान ताबा नतिने ngसाइदगी अइना इसै सकपा खुदिंगी म्यूजिक पिरक्लिबसिदी सुंसोय सोइदना मफम असिदा भूत प्रेत नत्रगा कनागुंबी अमदी सोइदना लैरे मसिदी कनानो अइगोंदा ngaiha laitana kihalisibу natik thoklabadi imangda thoklo karigino aigi maningda isai ngangduna aibu kihalibadi yarabadi imangda thoklo kanano tumna phajana hairingaida thorake hairibra natraga aigi asawba nungsitto haurabadi nang kayana tai charoi hairi gaisigane kihanganu phajana hairingaisiga imangda thoro natrabadine kaya nungairoiko aidi haibidi haini he rino nupa macha kihangadaba aina kihandana
ꯀꯤꯍꯜꯂꯣꯏꯗꯕ ꯅꯪꯅ ꯑꯣꯟꯈꯠꯇꯅ ꯑꯩꯉꯣꯟꯗ ꯙꯝꯀꯥꯒ ꯇꯧꯔꯗꯅ ꯅꯪꯒꯤꯁꯦ ꯍꯤꯡꯆꯥꯕꯤ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯤꯕ ꯍꯥꯏꯗꯨꯔꯅꯦꯍꯦ꯫ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯑꯩꯅ ꯇꯣꯡꯂꯤꯕ ꯎꯖꯥꯎ ꯑꯁꯤꯒꯤ ꯃꯈꯥꯗ ꯅꯪꯅ ꯐꯝꯂꯒ ꯈꯣꯡꯒ ꯍꯥꯝꯖꯤꯜꯂꯗꯅ ꯅꯪ ꯅꯈꯅꯥꯎ ꯆꯔꯝꯗꯣ ꯄꯥꯏꯔꯒ ꯃꯦꯠꯂꯨꯔ ꯅꯪ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯀꯣꯛꯅ ꯀꯤꯈ꯭ꯔꯦꯗꯀꯣ ꯅꯪꯒꯤ ꯁꯛꯐꯝꯁꯦ ꯌꯦꯡꯕ ꯐꯥꯎꯕ ꯉꯝꯗꯦ ꯑꯣꯟꯁꯟꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯤ ꯂꯥꯏꯔꯗꯅ ꯑꯣ ꯑꯗꯣ ꯑꯩ ꯈꯪꯖꯍꯧꯗ꯭ꯔꯦ ꯑꯩꯅꯅꯦ ꯈꯣꯡꯗꯣ ꯍꯥꯝꯒꯦꯅ ꯍꯥꯝꯕ ꯅꯠꯇꯦ ꯑꯩ ꯄꯨꯛꯁꯦ ꯅꯨꯡꯉꯥꯏꯃꯟꯗꯅ ꯅꯪꯗꯗꯨꯅ ꯈꯣꯡ ꯍꯥꯝꯈꯤꯕꯅꯤ ꯑꯗꯣ ꯅꯪ ꯋꯥꯔꯧꯒꯅꯨꯀꯣ ꯀꯔꯤꯒꯤ ꯋꯥꯔꯧꯗꯅꯤ ꯍꯥꯏꯒꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯐꯝ ꯑꯁꯤꯒ ꯂꯥꯛꯑꯒ ꯅꯈꯣꯡ ꯍꯥꯝꯖꯤꯜꯂꯤꯕꯗꯤ ꯁꯔꯀꯥꯔꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯦꯁꯤꯂꯤꯇꯤ ꯄꯤꯔꯀꯥꯟꯁꯤꯒ ꯀꯔꯤꯒꯤꯅꯣ ꯅꯣꯏꯕꯨ ꯁꯔꯀꯥꯔꯒꯤ ꯂꯦꯇꯤꯟꯒꯗꯣ ꯐꯪꯗ꯭ꯔꯅꯦꯍꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯍꯦꯛꯇ ꯈꯣꯡ ꯍꯥꯝꯖꯤꯜꯂꯤꯕꯁꯤꯕꯨ ꯅꯈꯣꯏꯒꯨꯝꯕ ꯀꯌꯥ ꯑꯁꯤꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯈꯣꯡ ꯍꯥꯝꯖꯤꯟꯕꯗꯒꯤ ꯅꯠꯇ꯭ꯔꯣ ꯑꯅꯥꯕ ꯀꯌꯥ ꯁꯟꯗꯣꯛꯇꯅ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯜꯂꯤꯕꯁꯤ ꯅꯪꯗꯤ ꯍꯤꯡꯆꯥꯕꯤ ꯑꯣꯏꯔꯕꯁꯨ ꯒ꯭ꯌꯥꯟꯒꯗꯤ ꯌꯥꯝ ꯂꯩꯅ ꯃꯤꯒꯤ ꯑꯐ ꯐꯠꯇ ꯌꯥꯝ ꯈꯪꯉꯤꯅ ꯑꯗꯣ ꯑꯩꯅꯦ ꯇꯧꯒꯦꯅ ꯇꯧꯈꯤꯕ ꯅꯠꯇꯦ ꯈꯣꯡꯁꯦ ꯍꯥꯝꯅꯤꯡꯃꯟꯈꯤꯗꯅ ꯅꯪꯗꯗꯨꯅ ꯌꯨꯝ ꯐꯥꯎꯕ ꯆꯠꯄ ꯅꯪꯗꯅ ꯃꯐꯝ ꯑꯁꯤꯗ ꯍꯥꯝꯖꯤꯟꯈꯤꯕꯅꯤ ꯑꯩꯅꯅꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯙꯧ ꯍꯣꯏꯒꯤ ꯎꯁꯣꯞ ꯑꯃ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯎꯁꯣꯞ ꯑꯗꯨꯗ ꯈꯔ ꯍꯦꯟꯖꯤꯟꯅ ꯆꯥꯁꯤꯜꯂꯨꯔꯦ ꯑꯗꯨꯅ ꯄꯨꯛꯁꯦ ꯅꯨꯡꯉꯥꯏꯇꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯈꯣꯡ ꯍꯥꯝꯂꯤꯕꯅꯤ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯒꯅꯨ ꯑꯩꯈꯣꯏꯁꯨ ꯁꯔꯀꯥꯔꯒꯤ ꯂꯦꯇꯤꯟꯒꯗꯣ ꯐꯪꯉꯤꯑꯕ ꯌꯨꯝꯗꯗꯤ ꯂꯦꯇꯤꯟꯗꯅꯤ ꯍꯥꯝꯃꯤꯕ ꯑꯗꯣ ꯉꯁꯤꯗꯤ ꯅꯪꯗꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯍꯥꯝꯂꯤꯕꯅꯤ ꯑꯩꯕꯨ ꯋꯥꯔꯧꯅꯨꯀꯣ ꯑꯁ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯦꯍꯦ ꯇꯥꯏꯕꯪ ꯃꯤ ꯑꯩꯈꯣꯏꯅ ꯇꯥꯒꯗꯕ ꯒ꯭ꯌꯥꯟ ꯑꯗꯨ ꯅꯪꯅ ꯚꯨꯠ ꯑꯣꯏꯔꯒ ꯅꯪꯅ ꯇꯥꯔꯤꯕꯁꯦ ꯈꯜꯂꯨꯕꯗ ꯑꯩꯗꯤꯅꯦ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯦꯍꯦ ꯀꯔꯤꯒꯤꯗꯤ ꯎꯁꯣꯞ ꯑꯗꯨꯒ ꯑꯗꯨꯛ ꯍꯦꯟꯅ ꯆꯥꯁꯤꯜꯂꯨꯔꯤ ꯅꯕꯨꯛ ꯑꯗꯨ ꯊꯟꯅꯕꯗꯤ ꯀꯔꯤꯒꯤ ꯆꯥꯔꯨꯔꯤꯕꯅꯣ ꯅꯪ ꯈꯪꯗ꯭ꯔꯣ ꯍꯦꯟꯖꯟꯅ ꯆꯥꯔꯕꯗꯤ ꯍꯦꯟꯖꯟꯅ ꯅꯪꯗꯅ ꯐꯥꯏ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯑꯗꯨꯝ ꯍꯥꯏꯅ ꯍꯦꯟꯖꯟꯅ ꯆꯥꯕ ꯄꯥꯝꯕ ꯅꯪꯗꯤ ꯗꯥꯏꯄꯔ ꯑꯃ ꯁꯦꯠꯂꯒ ꯆꯠꯂꯨꯗꯅ ꯑꯗꯨꯗꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯉꯩ ꯖꯍꯥ ꯇꯍꯥꯗ ꯅꯈꯣꯡꯗꯣ ꯍꯥꯝꯖꯟꯗ꯭ꯔꯦꯅ ꯄꯣꯂꯨꯁꯟ ꯑꯣꯏꯗ꯭ꯔꯦꯗꯅ ꯍꯣꯏ ꯑꯩ ꯃꯊꯪꯗꯒꯤꯅꯦ ꯍꯦꯟꯖꯟꯅ ꯆꯥꯕꯁꯦ ꯈꯛ ꯇꯧꯔꯔꯣꯏ ꯈꯔꯇꯪ ꯆꯥꯔꯅꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯅꯁꯨ ꯑꯩꯉꯣꯟꯗꯅꯦ ꯍꯦꯛ ꯉꯥꯡꯂꯤꯕꯅꯤ ꯍꯦꯟꯖꯟꯅ ꯆꯥꯕ ꯇꯝꯒꯅꯨ ꯐꯠꯇꯦ ꯍꯥꯏꯗꯅ ꯑꯗꯣ ꯀꯩꯗꯧꯅꯤ ꯏꯊꯤꯕꯣꯡꯁꯤꯅꯗꯤ ꯂꯥꯎꯕꯅꯤꯅ ꯄꯨꯛꯁꯦ ꯊꯟꯅ ꯍꯦꯛꯇ ꯆꯥꯅꯤꯡꯉꯤ ꯑꯗꯣ ꯉꯁꯤꯗꯒꯤꯗꯤ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯍꯦꯟꯖꯟꯅ ꯆꯥꯕꯁꯦ ꯇꯧꯔꯔꯣꯏꯀꯣ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯍꯤꯡꯆꯥꯕꯤ ꯉꯁꯤꯒꯤꯗꯤ ꯑꯩꯅ ꯅꯪꯕꯨ ꯉꯥꯛꯄꯤꯔꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯍꯦꯛ ꯃꯇꯨꯡ ꯃꯅꯥꯎ ꯑꯁꯤꯒꯤ ꯊꯕꯛꯁꯦ ꯇꯧꯔꯕꯗꯤ ꯅꯪꯕꯨ ꯑꯩꯅ ꯀꯔꯤ ꯇꯧꯏ ꯌꯦꯡꯉꯨ ꯅꯈꯅꯥꯎ ꯆꯔꯝꯗꯣ ꯄꯥꯏꯔꯒ ꯃꯦꯠꯊꯠꯄ ꯉꯝꯗ꯭ꯔꯕꯗꯤ ꯍꯤꯡꯆꯥꯕꯤ ꯑꯩꯒꯤ ꯃꯃꯤꯡ ꯅꯠꯇꯦꯍꯦ ꯈꯪꯉꯕ꯭ꯔꯥ ꯅꯪ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨꯀꯣ ꯐꯔꯦ ꯑꯗꯨ ꯑꯩ ꯌꯨꯝ ꯌꯧꯅꯕ ꯆꯠꯂꯒꯦ ꯑꯩꯉꯣꯟꯗꯅꯦ ꯀꯤꯍꯜꯂꯅꯨ ꯅꯪꯒꯤ ꯅꯁꯛꯇꯣ ꯑꯩ ꯑꯣꯟꯊꯣꯛꯅ ꯀꯤꯈ꯭ꯔꯦ ꯅꯪꯁꯨ ꯅꯪꯒꯤ ꯎꯖꯥꯎꯗꯨꯒꯅꯦ ꯇꯣꯡꯉꯨꯔ ꯆꯠꯂꯣ ꯑꯩꯁꯨꯅꯦ ꯌꯨꯝ ꯍꯜꯂꯒꯦ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯤꯄꯥ ꯑꯗꯨ ꯃꯌꯨꯝ ꯌꯧꯅꯕ ꯆꯠꯈꯤꯔꯝꯃꯤ